ngasi gi taraga nipan suba lok sabha mikhal asida thokliba pamdaba thodok sing adugi matangda ECI amadi mari leinaba singda wakatnaba sem saba loire haina MPCC gi president K Megachandana Tom TV da phongdorokli hauzik moina nampu torokpa adagi agent phamandaba agent phammi tu marakta phamaga horen nang yum halakanda nungai roi thokro haiba sina singba sina taibadi akhoi gi congress ki se vote inner and the outer yam success oirani haibagi thajabase wangwa aduga mokhoi gi BJP ki amasung NPF ki candidate se fail oirani haibagi thajabase makhoi da leireba aduna leiribase masi parja gi web se masida BJP se makok ngauduna tawreibneba aduna koi congress ki di kabagi chang yamna wangi aduna masi makhoina threat tawriba nongoi kapsalaiba bo thadaba thohandriba agent phamandriba se masi sung soidana repol tawraga soidana masi vote mai parja gi hak phangangani aduna vote ka ba haiba simuti soidana ka ba ngangani haibagi yamna wangna thajaba koina thamjari